ꯑꯩ ꯅꯉꯣꯟꯗ ꯍꯟꯅ ꯌꯦꯡꯕꯒꯤ ꯊꯧꯅꯥ ꯂꯩꯇꯕꯗꯒꯤ ꯊꯨꯅ ꯊꯣꯔꯛꯈꯤ꯫ ꯅꯈꯣꯏꯒꯤ ꯀꯣꯂꯥꯞꯁꯤꯕꯜ ꯄꯥꯟꯕ ꯃꯪꯒꯣꯜꯒꯤ ꯊꯣꯡꯗꯨ ꯀꯥꯟꯊꯣꯛꯂꯝꯗꯥꯏꯗ ꯅꯅꯝꯃ ꯔꯦꯁꯃꯥ ꯍꯣꯕꯦ ꯍꯣꯕꯦ ꯂꯥꯛꯄꯗ ꯊꯩꯅꯈꯤ꯫ ꯑꯩꯒꯤ ꯃꯑꯣꯡꯗꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯌꯦꯡꯇ ꯌꯦꯡꯂꯒ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯅꯈꯣꯏ ꯏꯃꯥꯅ ꯍꯪꯕ ꯇꯥꯈꯤ, "ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯍꯨꯏ ꯑꯃ ꯆꯪꯂꯛꯈꯤꯕꯁꯤ ꯅꯪ ꯀꯔꯤꯃꯠꯇ ꯎꯍꯧꯗꯕ꯭ꯔꯥ?" ꯅꯅꯝꯃꯅ ꯈꯨꯝꯈꯤ, "ꯑꯩ ꯀꯅꯥꯃꯠꯇ ꯆꯪꯈꯤꯕ ꯎꯍꯧꯗ꯭ꯔꯦ ꯏꯅꯦꯇꯣꯟ꯫ ꯃꯗꯨꯗꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯒ ꯂꯣꯏꯅꯅ ꯉꯥꯡꯈꯤ, "ꯏꯁ! ꯑꯩꯗꯤ ꯅꯪꯁꯤ ꯌꯥꯝꯅ ꯆꯝꯅ ꯂꯩꯔꯤꯕꯣꯏ ꯈꯜꯂꯨꯔꯒ ꯃꯅꯨꯡꯗ ꯇꯤꯟ ꯆꯪꯂꯝꯂꯕꯣꯏ ꯏꯕꯦꯝꯃ, ꯃꯣꯟꯅ ꯇꯤꯡꯖꯪꯕꯤ ꯐꯩ ꯅꯪ ꯈꯪꯒꯅꯤ ꯉꯁꯤ"꯫ ꯅꯈꯣꯏ ꯏꯃꯥꯅ ꯋꯥ ꯍꯥꯏꯕ ꯂꯦꯞꯈꯤꯕꯒ ꯃꯈꯥ ꯇꯥꯅ ꯆꯩꯗꯤ ꯆꯩꯕꯤꯔꯔꯣꯏꯗ ꯃꯥꯟꯅꯦ ꯈꯟꯗꯨꯅ ꯉꯛꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯁꯨꯃꯥꯡꯒ ꯇꯥꯏꯅꯕ ꯂꯝꯕꯤ ꯃꯌꯥꯏꯗ ꯒꯥꯔꯤ ꯑꯆꯧꯕ ꯑꯃꯅ ꯑꯩꯕꯨ ꯊꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯊꯩꯗꯨꯅ ꯆꯠꯀꯦ ꯇꯧꯕꯗ ꯒꯥꯔꯤꯒꯤ ꯊꯣꯡ ꯍꯥꯡꯗꯣꯔꯛꯂꯒ ꯅꯈꯣꯏ ꯕꯕꯥ ꯀꯨꯝꯂꯛꯇꯨꯅ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯈꯤ, "ꯑꯦꯍꯦ, ꯅꯪꯗꯤ ꯑꯩꯅ ꯀꯗꯥꯏꯗꯅꯣ ꯑꯃ ꯎꯈ꯭ꯔꯦ"꯫ ꯃꯥꯏꯁꯦ ꯂꯩꯊꯣꯛꯇꯨꯅ ꯏꯀꯥꯏꯕ ꯈꯥꯡꯂꯤꯉꯩꯗ ꯅꯈꯣꯏ ꯏꯃꯥ ꯃꯄꯥꯟꯗ ꯊꯣꯔꯛꯄ ꯎꯈꯤ꯫ ꯃꯍꯥꯛꯀꯤ ꯇꯨꯡꯗ ꯅꯈꯣꯏ ꯏꯅꯝꯃꯁꯨ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯅꯈꯣꯏ ꯕꯕꯥꯅ ꯑꯩꯕꯨ ꯎꯈꯤꯕ ꯃꯐꯝꯗꯣ ꯅꯤꯡꯁꯤꯡꯂꯨꯔꯒ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯅꯪꯕꯨ ꯎꯈꯤꯕꯗꯨ ꯇꯥꯖ ꯃꯍꯜ ꯀꯝꯄ꯭ꯂꯦꯛꯁ ꯃꯅꯨꯡꯗꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯅꯪꯕꯨ ꯌꯥꯝꯅ ꯆꯤꯡꯅꯈꯤꯕꯗꯨ ꯉꯁꯤꯗꯤ ꯁꯥꯐꯣꯡꯂꯔꯦꯗꯅ꯫ ꯅꯪꯒ ꯔꯦꯍꯅꯥꯒ ꯃꯔꯤ ꯂꯩꯅꯕꯁꯤ ꯌꯥꯝꯅ ꯀꯨꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯑꯩꯈꯣꯏ ꯇꯥꯖ ꯃꯍꯜ ꯌꯦꯡꯕ ꯂꯥꯛꯀꯅꯤ, ꯅꯪ ꯇꯥꯖ ꯃꯍꯜꯗ ꯉꯥꯏꯔꯝꯃꯨ ꯍꯥꯏꯅ ꯔꯦꯍꯅꯥꯅ ꯅꯪꯉꯣꯟꯗ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯅꯪꯅ ꯍꯥꯟꯅ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯅꯠꯇ꯭ꯔꯥ?" "ꯅꯠꯇꯦ ꯁꯔ", ꯑꯩꯅ ꯈꯨꯝꯈꯤ꯫ "ꯅꯪꯅ ꯅꯠꯇꯦ ꯍꯥꯏꯅ ꯐꯅ ꯍꯥꯏꯔꯒꯁꯨ ꯑꯩꯅ ꯊꯥꯖꯒꯗꯕꯗꯤ ꯂꯩꯇ꯭ꯔꯦ"꯫ ꯃꯗꯨꯗꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯁꯝꯊꯔꯛꯈꯤ꯫ "ꯅꯈꯣꯏꯅ ꯍꯥꯏꯔꯤꯕꯗꯨ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯕ ꯃꯆꯥ ꯃꯁꯨꯗꯤ ꯑꯣꯏꯔꯝꯂꯔꯣꯏ꯫ ꯑꯗꯨꯅꯕꯨ ꯃꯤꯒꯤ ꯌꯨꯝꯗ ꯆꯥꯛꯅꯤ ꯐꯤꯅꯤꯕꯒꯨꯝ ꯆꯪꯂꯛꯂꯤꯕꯅꯤ"꯫ ꯅꯈꯣꯏ ꯕꯕꯥꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, "ꯇꯧꯕꯗꯤ ꯐꯤ ꯃꯇꯠ ꯃꯀꯥꯏ ꯁꯦꯠꯄ ꯑꯉꯥꯎꯕꯁꯤꯡꯁꯨ ꯊꯃꯣꯏ ꯑꯃꯗꯤ ꯄꯥꯜꯂꯤꯕꯅꯤꯅ ꯔꯦꯍꯅꯥꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯂꯩꯔꯝꯂꯣꯏ"꯫ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯒꯤ ꯅꯨꯡꯗ ꯆꯤꯛꯄ ꯋꯥꯉꯥꯡꯁꯤꯡꯗꯨ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇꯕꯗꯒꯤ ꯑꯩ ꯅꯈꯣꯏ ꯕꯕꯥꯒꯤ ꯅꯥꯀꯟꯗ ꯊꯩꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯗꯒꯤ ꯑꯩ ꯀꯟꯅ ꯆꯦꯟꯊꯣꯔꯛꯂꯒ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯩꯒꯤ ꯃꯤꯠꯇꯒꯤ ꯁꯤꯟꯊꯔꯛꯄ ꯄꯤꯔꯥꯡ ꯀꯌꯥ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏꯗ ꯇꯥꯈꯤ, ꯑꯗꯨꯒ ꯃꯥꯒꯤ ꯏꯆꯦꯜꯅ ꯄꯨꯊꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯈꯤ, "ꯍꯦ ꯊꯧꯕꯥꯜ ꯇꯨꯔꯦꯜ, ꯅꯪꯅ ꯊꯨꯡꯂꯨꯕ ꯃꯐꯝ ꯈꯨꯗꯤꯡꯗ ꯂꯩꯔꯝꯕ ꯅꯁꯨꯡ ꯅꯃꯥꯟꯅꯕꯁꯤꯡꯗ ꯊꯃꯣꯏ ꯁꯣꯛꯂꯕ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯩꯒꯤ ꯏꯆꯦꯜꯁꯤꯗ ꯌꯧꯔꯛꯏ ꯍꯥꯏꯅ ꯇꯝꯕꯤꯌꯨ꯫ ꯄꯨꯝꯅꯃꯛꯁꯤ ꯃꯥꯕꯨ ꯅꯨꯡꯁꯤꯔꯨꯕ ꯃꯁꯨꯡꯂꯥꯡꯒꯤꯅꯤ꯫ ꯑꯃꯨꯛꯁꯨ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨꯒꯤ ꯈꯜꯂꯒ ꯅꯪꯅ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯝꯂꯔꯣꯏ ꯍꯥꯏꯅ ꯈꯟꯈꯤ"꯫ ꯃꯗꯨꯗꯒꯤ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯒ ꯅꯪꯒ ꯃꯨꯛꯅꯔꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯐꯔꯤꯗꯀꯤ ꯃꯃꯥ ꯃꯄꯥꯅ ꯅꯪꯕꯨ ꯍꯥꯏꯖꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇ ꯄꯨꯔꯛꯈꯤꯕ ꯃꯈꯜ ꯃꯊꯦꯜꯒꯤ ꯑꯆꯥ ꯑꯊꯛ, ꯁꯦꯝ, ꯀꯣꯝꯂꯥ, ꯑꯪꯒꯨꯔꯅꯆꯤꯡꯕ ꯃꯈꯣꯏꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯅꯪꯅ ꯃꯪꯒꯣꯜ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯁꯨꯃꯥꯡꯗ ꯂꯥꯛꯇꯨꯅ ꯂꯪꯊꯣꯔꯛꯈꯤ꯫ ꯃꯗꯨꯗ ꯅꯅꯝꯃ ꯔꯦꯁꯃꯥꯅ ꯅꯪꯕꯨ ꯈꯥꯝꯈꯤ꯫ ꯑꯗꯨꯒ ꯅꯈꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯆꯥꯛꯅ ꯌꯦꯡꯂꯒ ꯃꯆꯤꯟꯗꯨ ꯆꯤꯛꯁꯤꯟꯗꯨꯅ ꯈꯥꯡꯈꯤ꯫ ꯅꯅꯝꯃꯅ ꯅꯪꯒꯤ ꯈꯨꯠ ꯐꯥꯕꯗꯣ ꯀꯟꯊꯣꯛꯂꯝꯂꯒ ꯅꯪꯅ ꯋꯥ ꯍꯥꯏꯅ ꯄꯣꯠꯇꯨ ꯑꯃꯨꯛꯁꯨ ꯂꯪꯊꯣꯔꯛꯏ꯫ "ꯑꯩꯈꯣꯏꯕꯨ ꯆꯥꯕ ꯊꯛꯄ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯃꯁꯤ ꯄꯨꯔꯛꯎ ꯍꯥꯏꯈꯤꯕ꯭ꯔꯥ"꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅꯤ ꯊꯧꯕꯥꯜ ꯇꯨꯔꯦꯜꯒ ꯇꯥꯏꯅꯕꯗ ꯂꯩꯕ ꯑꯁꯪꯕ ꯇꯤꯡꯒꯣꯏ ꯅꯥꯄꯤ, ꯂꯐꯨ ꯄꯥꯝꯕꯤ ꯄꯔꯦꯡ ꯍꯧꯕ ꯄꯥꯛꯂꯕ ꯏꯊꯠ ꯑꯃꯗ ꯎꯅꯈꯤ꯫ ꯃꯇꯝꯗꯨ ꯅꯨꯃꯤꯠꯀꯤ ꯉꯥꯡꯂꯩꯅꯕ ꯃꯆꯨꯒꯤ ꯏꯪꯂꯕ ꯃꯉꯥꯜ ꯑꯃꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯀꯨꯞꯁꯤꯟꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ, "ꯅꯨꯃꯤꯠꯇꯨ ꯅꯪꯅ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯗꯨ ꯎꯕꯗ ꯑꯩ
ꯆꯥꯕ ꯊꯛꯄ ꯆꯪꯈꯤꯗꯦ꯫ ꯑꯗꯨꯒꯨꯝꯕ ꯊꯧꯗꯣꯛꯇꯨ ꯄꯨꯟꯁꯤꯗ ꯑꯍꯥꯟꯕꯅꯤꯅ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯈꯤ꯫ ꯑꯩ ꯊꯧꯕꯥꯜ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯂꯒ ꯌꯥꯝꯅ ꯀꯞꯈꯤ꯫ ꯑꯗꯨꯕꯨ ꯀꯣꯟꯅꯗꯤ ꯑꯃꯨꯛ ꯈꯜꯂꯛꯏ, ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯅ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯒꯗꯒꯦ? ꯅꯈꯣꯏ ꯏꯃꯥ ꯕꯕꯥ ꯂꯥꯟꯗꯦ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯆꯨꯝꯂꯤꯕꯅꯤ꯫ ꯑꯩ ꯑꯣꯏꯔꯨꯕꯒꯤ ꯑꯩꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯕꯒꯤ ꯋꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯑꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯪꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕꯗꯨ ꯑꯩꯁꯨ ꯆꯨꯝꯃꯤ ꯍꯥꯏꯔꯝꯒꯅꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯀꯧꯔꯛꯈꯤ, ꯃꯣꯍꯁꯤꯟ꯫ ꯀꯨꯏꯗꯦ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯃꯥꯡꯈꯤ꯫ ꯑꯃꯨꯛ ꯑꯩꯅ ꯃꯈꯥ ꯇꯥꯈꯤ, ꯑꯩꯅ ꯃꯇꯝꯗꯨꯗ ꯄꯦꯟꯖꯈꯤꯕꯗꯤ ꯅꯪꯅ ꯑꯩꯒꯤꯗꯃꯛ ꯂꯦꯞꯄꯤꯈꯤꯕ ꯑꯗꯨꯅꯤ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤ ꯃꯇꯝ ꯑꯃꯗꯗꯤ ꯌꯥꯝꯅ ꯆꯤꯛꯅ ꯃꯇꯣꯃꯇ ꯂꯩꯕ ꯌꯥꯝꯅ ꯍꯩꯅꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯅꯪꯒꯤ ꯋꯥꯈꯜ ꯌꯥꯎꯗꯅ ꯃꯇꯣꯃꯇ ꯂꯩꯕ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯦ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯅꯨꯡꯁꯤꯕ ꯑꯃꯒꯤ ꯃꯐꯝꯗꯗꯤ ꯊꯋꯥꯏꯒ ꯆꯞ ꯃꯥꯟꯅꯩ꯫ ꯅꯪꯒꯤ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯐꯖꯕ ꯏꯁꯩꯒꯤ ꯁꯨꯔ ꯑꯃꯒ ꯀꯔꯤꯕꯨ ꯈꯦꯟꯅꯔꯤꯕꯒꯦ? ꯅꯪꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯃꯛ ꯐꯖꯕ ꯁꯨꯔ ꯉꯥꯛꯇꯅꯤ꯫ ꯔꯦꯍꯅꯥ, ꯅꯪꯒꯤ ꯃꯥꯏꯊꯣꯡꯗꯨ ꯐꯖꯕ ꯁꯨꯔ ꯀꯌꯥ ꯌꯥꯎꯔꯤ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯁꯤꯃꯛꯁꯨ ꯐꯖꯕ ꯁꯨꯔ ꯑꯃꯅꯤ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯅ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯁꯨꯔꯒꯤ ꯏꯄꯣꯝ ꯑꯃꯅꯤ꯫ ꯑꯩꯗꯤ ꯅꯪꯒꯤ ꯁꯨꯔꯒꯤ ꯏꯄꯣꯝ ꯃꯊꯛꯇ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯖꯔꯤꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯅꯪꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯁꯥꯗ ꯌꯥꯎꯕ ꯃꯣꯕꯥꯏꯜꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯂꯥꯛꯄꯗꯒꯤ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯌꯦꯡꯕꯗ ꯅꯈꯣꯏ ꯏꯃꯥ ꯑꯣꯏꯔꯝꯕꯗꯒꯤ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯁꯤ ꯍꯥꯏꯔꯒ ꯅꯪꯅ ꯐꯣꯟ ꯑꯣꯛꯈꯤ꯫ ꯏꯃꯥ! ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗꯒꯤ ꯅꯪꯒꯤ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯋꯥ ꯈꯔ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯣꯏ ꯏꯃꯥ ꯍꯥꯏꯔꯒ ꯅꯪꯅ ꯃꯣꯕꯥꯏꯜ ꯊꯝꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ, ꯕꯕꯥꯗꯨ ꯊꯕꯛ ꯃꯐꯝꯗ ꯃꯁꯥ ꯀꯟꯅ ꯉꯝꯂꯛꯇꯕꯗꯒꯤ ꯃꯄꯥꯟꯗ ꯂꯥꯌꯦꯡꯂꯨꯅꯕ ꯃꯈꯣꯏꯒꯤ ꯁ꯭ꯇꯥꯐ ꯈꯔꯅ ꯍꯧꯖꯤꯛ ꯑꯦꯌꯔꯄꯣꯔꯠꯇ ꯄꯨꯔꯒ ꯆꯠꯂꯤ ꯍꯥꯏ꯫ ꯑꯗꯨꯅ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯍꯧꯖꯤꯛꯃꯛ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯩ ꯆꯠꯈ꯭ꯔꯒꯦ꯫ ꯕꯕꯥꯗꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯕꯕꯥ ꯅꯥꯕ ꯐꯔꯒ ꯑꯩꯈꯣꯏꯅꯤ ꯑꯃꯨꯛ ꯅꯦꯅꯥ ꯇꯥꯅ ꯎꯅꯁꯤ꯫ ꯑꯩ ꯆꯠꯂꯒꯦ꯫ ꯍꯣꯏ, ꯑꯅꯥ ꯑꯌꯦꯛꯀꯤ ꯄꯥꯎ ꯑꯃ ꯇꯥꯔꯕꯅꯤꯅ ꯅꯪ ꯊꯨꯅ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯖꯔꯕꯁꯨ ꯅꯪꯅ ꯆꯠꯄ ꯍꯧꯔꯛꯄꯗꯗꯤ ꯑꯩꯅ ꯅꯪꯒꯤ ꯈꯨꯠꯇꯨ ꯐꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯒ꯭ꯔꯥꯎ ꯈꯥꯎꯗ ꯌꯧꯔꯛꯄ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯅꯪꯒꯤ ꯈꯨꯠꯌꯥꯏꯒ ꯊꯪꯅꯕ ꯈꯨꯅꯤꯡꯊꯧꯗ ꯍꯨꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯅꯪꯅ ꯆꯠꯅꯤꯡꯗ ꯑꯩꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯪꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯅꯪꯒ ꯅꯈꯣꯏ ꯏꯃꯥꯒ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯕꯕꯥꯅ ꯃꯁꯥ ꯏꯀꯟ ꯀꯟꯅ ꯑꯦꯌꯔꯄꯣꯔꯠ ꯑꯣꯐꯤꯁꯀꯤ ꯃꯄꯥꯟꯗ ꯅꯈꯣꯏꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯣ ꯎꯕꯗ ꯅꯪ ꯌꯥꯝꯅ ꯉꯛꯈꯤ꯫ ꯅꯪꯅ ꯅꯈꯣꯏ ꯏꯃꯥꯗ ꯍꯪꯈꯤ, ꯏꯃꯥ, ꯕꯕꯥꯗꯤ ꯃꯁꯥ ꯏꯀꯟ ꯀꯟꯅ ꯂꯩꯔꯤꯕꯁꯤꯗꯤ? ꯅꯈꯣꯏ ꯏꯃꯥꯅ ꯈꯨꯝꯂꯛꯈꯤ, ꯑꯩꯈꯣꯏꯅ ꯃꯄꯥꯟꯗ ꯀꯟꯅ ꯎꯕꯒꯤ ꯋꯥꯅꯤ꯫ ꯅꯪ ꯇꯥꯆꯧꯈꯣꯏꯅ ꯑꯥꯗ ꯊꯨꯅ ꯄꯨꯔꯛꯎ ꯍꯥꯏꯔꯛꯂꯕꯅꯤ꯫ ꯅꯈꯣꯏ ꯕꯕꯥꯒꯤ ꯑꯅꯥꯕꯁꯤ ꯀꯔꯤ ꯑꯔꯨꯕ ꯂꯩꯅꯥꯅꯣ ꯏꯃꯥꯁꯨ ꯈꯪꯗꯦ꯫ ꯄ꯭ꯂꯦꯟ ꯃꯅꯨꯡ ꯌꯧꯕꯗ ꯅꯪꯅ ꯐꯔꯤꯗ, ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯗꯨꯒ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯦ ꯇꯕꯁꯨꯝ ꯐꯝꯐꯝ ꯑꯃꯃꯝꯗ ꯇꯨꯡꯊ ꯃꯥꯡꯊ ꯐꯝꯕ ꯎꯔꯝꯃꯤ꯫ ꯅꯈꯣꯏ ꯏꯃꯥ ꯕꯕꯥꯒ ꯃꯈꯣꯏꯒ ꯎꯅꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯀꯧꯅꯕ ꯑꯃꯁꯨꯡ ꯂꯣꯟꯗꯤꯟ ꯄꯨꯗꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕ ꯎꯕꯗ ꯅꯪꯒꯤ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯈꯤ꯫ ꯕꯦꯡꯒ꯭ꯂꯣꯔꯗ ꯅꯌꯥꯝꯕ ꯑꯅꯤꯅ ꯂꯩꯕ ꯑꯦꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯌꯧꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏ ꯕꯕꯥ ꯅꯥꯕꯒꯤ ꯂꯥꯌꯦꯡꯕꯒꯤ ꯃꯍꯨꯠꯇ ꯅꯌꯥꯝꯕ ꯑꯍꯜꯒ ꯈꯪꯅꯖꯕ ꯃꯐꯝꯗꯨꯒꯤ ꯅꯤꯉꯣꯜ ꯑꯃꯒ ꯅꯤꯀꯥ ꯁꯣꯟꯕꯒꯤ ꯊꯧꯔꯝ ꯍꯥꯟꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯃꯗꯨꯒꯤ ꯊꯧꯔꯝꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯅꯧꯅ ꯐꯪꯕ ꯅꯅꯝꯃ ꯑꯗꯨꯒ ꯅꯪꯒ ꯀꯥ ꯑꯃꯗ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯤꯉꯩ ꯅꯈꯣꯏ ꯏꯃꯥ ꯐꯔꯤꯗꯀꯤ ꯃꯃꯥ ꯑꯃꯁꯨꯡ ꯃꯅꯦ ꯆꯪꯂꯛꯂꯒ ꯅꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯧꯀ꯭ꯔꯤꯁꯤꯡ ꯑꯗꯨꯗ ꯐꯝꯈꯤ꯫
ꯅꯈꯣꯏ ꯏꯃꯥꯅ ꯅꯅꯥꯛꯇ ꯍꯦꯛ ꯐꯝꯕꯒ ꯍꯥꯏꯔꯛꯈꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯏꯆꯥ ꯅꯨꯄꯥ ꯑꯍꯟꯒꯤ ꯅꯤꯀꯥ ꯁꯣꯟꯕ ꯂꯣꯏꯔꯦ, ꯃꯊꯪꯒꯤ ꯊꯧꯔꯝ ꯑꯃꯠꯇ ꯉꯥꯏꯔꯦ, ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯒꯤ ꯃꯧꯂꯥꯅ ꯑꯃ ꯃꯐꯝꯁꯤꯗ ꯏꯃꯥꯝ ꯑꯣꯏꯗꯨꯅ ꯂꯩ ꯍꯥꯏ, ꯃꯍꯥꯛꯀ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯅꯤꯁꯨ ꯃꯐꯝꯁꯤꯗ ꯌꯨꯝ ꯂꯤꯡꯗꯨꯅ ꯂꯩꯔꯦ ꯍꯥꯏ, ꯃꯈꯣꯏ ꯌꯧꯔꯛꯂꯅꯤ, ꯃꯈꯣꯏ ꯌꯧꯔꯛꯄꯒ ꯃꯊꯪꯒꯤ ꯅꯤꯀꯥꯒꯤ ꯊꯧꯔꯝꯗꯨ ꯊꯨꯅ ꯍꯧꯔꯅꯤ ꯐꯔꯤꯠ ꯃꯃꯥ꯫ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯨ ꯃꯅꯤꯄꯨꯔ ꯂꯣꯟ ꯈꯪꯗꯕ ꯁꯥꯎꯠ ꯅꯤꯡꯉꯣꯜ ꯑꯗꯨꯅ ꯏꯉꯛ ꯉꯛꯅ ꯇꯥꯕꯒꯨꯝ ꯅꯪꯁꯨ ꯅꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝꯗꯨꯗ ꯉꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯊꯪ ꯀꯅꯥ ꯅꯤꯀꯥ ꯁꯣꯟꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯀꯟꯅ ꯍꯪꯅꯤꯡꯂꯝꯃꯤ, ꯑꯗꯨꯕꯨ ꯈꯪꯂꯗꯕ ꯂꯩꯔꯕꯗꯨꯕꯨ ꯍꯪꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯈꯜꯂꯛꯄꯗꯒꯤ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯈꯤꯔꯝꯃꯤ꯫ ꯃꯔꯛꯇ ꯋꯥ ꯍꯣꯍꯟꯗꯅ ꯐꯔꯤꯠꯀꯤ ꯃꯃꯥ ꯅꯖꯤꯔꯥꯅ ꯍꯥꯏꯔꯛꯈꯤ, ꯅꯃꯧ ꯅꯨꯄꯤꯁꯤ ꯃꯁꯛꯁꯨ ꯐꯖꯩ, ꯔꯥꯁꯤꯁꯨ ꯂꯩ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯃꯧꯅꯗꯤ ꯌꯥꯝꯅ ꯍꯦꯜꯂꯤꯗ꯫ ꯃꯗꯨꯗ ꯇꯕꯁꯨꯝꯅ ꯃꯣꯃꯣꯟ ꯇꯧꯔꯒ ꯍꯥꯏꯔꯛꯏ, ꯑꯩꯒꯤꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯪꯈꯤ, ꯐꯔꯤꯠ ꯃꯃꯥꯅ ꯏꯃꯧ ꯍꯥꯏꯔꯤꯕꯁꯤ ꯀꯅꯥꯗꯅꯣ, ꯑꯩꯉꯣꯟꯗꯔꯥ? ꯃꯗꯨ ꯁꯨꯝ ꯆꯨꯝꯅ ꯍꯥꯏꯔꯤꯕꯔꯥ ꯅꯠꯇ꯭ꯔꯒ ꯆꯞ ꯆꯥꯅ ꯍꯥꯏꯔꯤꯕꯔꯥ? ꯑꯁꯨꯝꯅ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏꯗ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯍꯨꯝ ꯀꯥꯗꯨꯗ ꯆꯪꯂꯛꯂꯒ ꯅꯪꯒꯤ ꯃꯥꯡꯗ ꯂꯦꯞꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯍꯨꯝꯗꯨꯒꯤ ꯃꯅꯨꯡꯗ ꯑꯅꯤꯗꯤ ꯅꯍꯥ ꯑꯣꯏꯔꯤ, ꯑꯗꯨꯕꯨ ꯑꯃꯗꯤ ꯃꯀꯣꯏꯁꯨ ꯉꯧꯔꯦ ꯑꯗꯨꯒ ꯑꯍꯜꯁꯨ ꯈꯔ ꯑꯣꯏꯔꯦ꯫ ꯅꯪꯒꯤ ꯅꯃꯥꯡꯗ ꯆꯞ ꯆꯥꯅ ꯂꯦꯞꯂꯤꯕ ꯃꯁꯥꯁꯨ ꯅꯥꯟꯕ ꯆꯤꯡꯂꯦꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯍꯪꯂꯛꯈꯤ, ꯃꯨꯍꯝꯃꯗ ꯁꯨꯜꯇꯥꯟꯒꯤ ꯃꯆꯥꯅꯨꯄꯥ ꯃꯨꯍꯝꯃꯗ ꯐꯔꯤꯗ ꯈꯥꯟꯅ ꯁꯅꯥ ꯃꯣꯍꯔꯅ ꯇꯔꯥ ꯀꯠꯇꯨꯅ ꯃꯨꯍꯝꯃꯗ ꯅꯥꯁꯤꯔ ꯍꯨꯁꯦꯟꯒꯤ ꯃꯆꯥꯅꯨꯄꯤ ꯔꯦꯍꯦꯅꯥ ꯁꯥꯍꯥꯅꯤꯕꯨ ꯅꯤꯀꯥ ꯁꯣꯟꯕ ꯑꯁꯤꯗ ꯏꯕꯦꯝꯃ ꯅꯪ ꯅꯁꯥꯅ ꯌꯥꯔꯕ꯭ꯔꯥ? ꯋꯥ ꯍꯪꯂꯤꯕꯁꯤ ꯅꯉꯣꯟꯗꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯏ, ꯑꯗꯨꯕꯨ ꯃꯗꯨ ꯅꯪꯅ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯈꯪꯁꯤꯟꯅꯗꯅ ꯂꯩꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯅꯉꯣꯟꯗ ꯍꯥꯟꯅꯒꯨꯝ ꯍꯪꯂꯛꯈꯤ, ꯃꯗꯨꯗꯁꯨ ꯅꯪꯅ ꯈꯨꯝꯗꯕꯗꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯈꯨꯝꯂꯛꯈꯤ, ꯌꯥꯔꯦ ꯌꯥꯔꯦ, ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯅꯪꯅ ꯁꯥꯎꯅ ꯅꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯛꯈꯤ, ꯅꯤꯀꯥ ꯁꯣꯜꯂꯤꯕꯁꯤ ꯏꯃꯥꯒ ꯀꯅꯥꯒꯅꯣ? ꯑꯩꯗꯤ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ꯫ ꯅꯪꯒꯤ ꯀꯜꯂꯕ ꯋꯥꯍꯩꯗꯨꯗ ꯇꯕꯁꯨꯝꯗꯤ ꯌꯥꯝꯅ ꯉꯛꯅ ꯅꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤ, ꯑꯗꯨꯒ ꯐꯔꯤꯠ ꯃꯃꯥꯗꯤ ꯅꯪꯕꯨ ꯊꯦꯝꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ ꯔꯦꯍꯅꯥ, ꯃꯗꯨꯗꯤ ꯍꯥꯏꯒꯅꯨ, ꯍꯥꯏꯍꯩꯗꯦ꯫ ꯐꯔꯤꯠ ꯃꯃꯥꯅ ꯋꯥ ꯍꯥꯏꯕ ꯂꯣꯏꯊꯔꯛꯄꯒ ꯅꯈꯣꯏ ꯏꯃꯥꯅ ꯁꯥꯎꯅꯤꯡꯅ ꯅꯉꯣꯟꯗ ꯍꯪꯂꯛꯈꯤ, ꯍꯥꯏꯕ ꯌꯥꯕ ꯋꯥꯅꯤ, ꯍꯥꯏꯕ ꯌꯥꯗꯕ ꯋꯥꯅꯤ ꯍꯥꯏꯕꯁꯨ ꯈꯪꯗꯦ, ꯅꯪꯕꯨ ꯑꯉꯥꯡ ꯃꯆꯥꯔꯥ? ꯑꯩꯈꯣꯏꯅ ꯅꯪꯁꯤ ꯐꯔꯤꯠꯇ ꯊꯥꯖꯔꯕꯅꯤ, ꯃꯤꯒꯤ ꯂꯝꯁꯤꯗ ꯏꯀꯥꯏ ꯈꯪꯗꯕ ꯇꯧꯒꯅꯨ꯫ ꯒꯋꯥ ꯁꯈꯤ ꯃꯃꯥꯡꯗ ꯌꯥꯔꯦ ꯍꯥꯏꯌꯨ, ꯑꯩ ꯃꯤꯒꯤ ꯃꯆꯥ ꯑꯃꯕꯨ ꯏꯀꯥꯏꯕ ꯄꯤꯕ ꯄꯥꯝꯗꯦ, ꯑꯗꯨꯕꯨ ꯃꯤꯗꯨꯅ ꯏꯀꯥꯏꯈꯤꯕ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ, ꯑꯗꯨꯅ ꯑꯩ ꯀꯅꯥ ꯑꯃꯠꯇꯗ ꯅꯤꯀꯥ ꯁꯣꯟꯕ ꯉꯝꯈꯤꯔꯣꯏ꯫ ꯃꯗꯨꯗ ꯅꯈꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯗꯨꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯦ ꯍꯥꯏꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯏꯃꯨꯡ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯔꯤꯕꯅꯤ, ꯃꯁꯤꯗ ꯅꯪꯅ ꯀꯔꯤꯁꯨ ꯌꯦꯠꯅꯤꯡꯉꯥꯏ ꯂꯩꯇꯦ, ꯌꯦꯠꯄꯁꯨ ꯌꯥꯔꯣꯏ꯫ ꯃꯔꯛꯇꯨꯗ ꯅꯤꯀꯥꯒꯤ ꯒꯋꯥ ꯑꯣꯏꯅ ꯆꯪꯂꯛꯈꯤꯕ ꯃꯤ ꯑꯗꯨꯅ ꯅꯉꯣꯟꯗ ꯇꯛꯁꯤꯜꯂꯛꯈꯤ, ꯅꯈꯣꯏꯅ ꯉꯥꯡꯅꯒꯗꯕ ꯄꯨꯝꯅꯃꯛ ꯀꯣꯟꯅ ꯉꯥꯡꯅꯕꯤꯔꯣ, ꯍꯧꯖꯤꯛꯀꯤꯗꯤ ꯏꯕꯦꯝꯃꯅ ꯈꯨꯝꯒꯗꯕ ꯋꯥ ꯑꯃꯇꯪ ꯈꯨꯝꯕꯤꯌꯨ꯫ ꯃꯗꯨꯗ ꯅꯪꯅ ꯍꯥꯏꯔꯛꯈꯤ, ꯅꯤꯀꯥ ꯁꯣꯟꯕꯒꯤ ꯋꯥꯐꯝꯁꯤ ꯑꯩ ꯏꯁꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯗꯗꯥ ꯈꯣꯏꯅ ꯃꯧꯂꯥꯅ ꯑꯗꯨꯗ ꯇꯝꯕꯤꯌꯨ, ꯑꯗꯨꯒ ꯁꯤꯃꯁꯨ ꯍꯪꯕꯤꯌꯨ, ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯅꯝꯗꯨꯅ ꯅꯤꯀꯥ ꯁꯣꯟꯕ ꯌꯥꯕ꯭ꯔꯥ? ꯒꯋꯥ ꯁꯈꯤꯁꯤꯡꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯔꯛꯄꯗ ꯅꯈꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯈꯪꯈꯥꯝ ꯈꯝꯂꯛꯈꯤ, ꯀꯌꯥꯗ ꯉꯝꯂꯤꯕ ꯑꯉꯥꯡꯅꯣ ꯃꯁꯤ? ꯒꯋꯥ ꯁꯈꯤ ꯑꯣꯏꯅ ꯆꯪꯂꯛꯂꯤꯕ ꯏꯕꯨꯡꯉꯣ, ꯅꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯅꯨꯄꯤꯅ ꯌꯥꯗꯦ ꯍꯥꯏꯔꯤ ꯍꯥꯏꯅ ꯃꯌꯥꯝ ꯃꯃꯥꯡꯗ ꯇꯝꯂꯨꯕ ꯍꯥꯏꯕꯁꯤ ꯗꯃꯟ ꯑꯣꯏꯔꯤꯕ ꯃꯥꯒꯤꯁꯨ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝꯅ ꯏꯖꯠ ꯁꯣꯛꯄ ꯊꯕꯛꯅꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯗꯨ ꯀꯅꯥꯁꯨ ꯇꯧꯅꯔꯛꯇꯦ, ꯑꯗꯨꯒ ꯍꯧꯁꯨ ꯍꯧꯅꯗꯦ꯫
ꯑꯗꯨꯅ ꯑꯩ ꯏꯆꯥꯅꯨꯄꯤꯕꯨ ꯑꯃꯨꯛꯇ ꯒ꯭ꯌꯥꯟ ꯇꯥꯍꯟꯈꯤꯒꯦ, ꯅꯈꯣꯏ ꯑꯃꯨꯛꯇ ꯉꯥꯏꯕꯤꯌꯨ꯫ ꯅꯈꯣꯏ ꯏꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯀꯋꯥꯁꯥꯀꯤ ꯑꯍꯨꯝꯗꯨ ꯑꯃꯨꯛ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯇꯨꯅ ꯆꯨꯝꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯅꯈꯣꯏ ꯏꯃꯥꯅ ꯅꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯈꯤ꯫ ꯔꯦꯍꯅꯥ, ꯏꯆꯥꯗꯤ ꯃꯔꯝ ꯑꯣꯛꯄꯤ, ꯒ꯭ꯌꯥꯟ ꯇꯥꯕꯤꯅꯤ꯫ ꯅꯪꯅ ꯅꯃꯥ ꯅꯄꯥ ꯑꯅꯤꯒꯤ ꯏꯖꯠ ꯉꯥꯛꯎ꯫ ꯃꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯁꯨ ꯅꯠꯇꯦ, ꯃꯤꯅ ꯍꯥꯏꯅꯈꯤꯅꯕꯁꯨ ꯇꯧꯔꯣꯏꯁꯤ꯫ ꯌꯦꯡꯉꯨ, ꯑꯥꯗꯒꯤ ꯚꯥꯔꯥ ꯃꯌꯥꯝ ꯑꯃ ꯇꯤꯡꯂꯒ ꯅꯌꯥꯝꯕ ꯑꯅꯤꯃꯛ ꯅꯪꯒꯤ ꯊꯧꯔꯝꯁꯤ ꯌꯥꯎꯍꯟꯅꯤꯡꯕꯗꯒꯤ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤ ꯅꯪꯅ ꯇꯔꯥꯏꯅ ꯈꯛ ꯂꯧꯒꯅꯨ꯫ ꯅꯪꯒꯤ ꯑꯌꯥꯕ ꯂꯧꯕ ꯆꯪꯂꯛꯂꯤꯕ ꯀꯋꯥꯁꯥꯀꯤꯁꯤꯡ ꯑꯁꯤꯗ ꯌꯥꯔꯦ ꯍꯥꯏꯅ ꯀꯣꯛ ꯍꯥꯏꯈꯤꯕꯗ ꯅꯪꯅ ꯑꯔꯨꯝꯕ ꯀꯣꯛꯊꯣꯡ ꯑꯃ ꯄꯨꯍꯧꯒꯗꯕ ꯅꯠꯇꯦ꯫ ꯑꯩꯉꯣꯟꯗꯗꯤ ꯃꯗꯨ ꯆꯤꯡꯅ ꯅꯟꯊꯔꯛꯄꯒ ꯆꯞ ꯃꯥꯟꯅꯩ ꯏꯃꯥ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯑꯣꯏꯕ ꯑꯁꯥ ꯑꯃ ꯂꯩꯖꯩ꯫ ꯀꯔꯤ ꯍꯥꯏꯕ? ꯈꯪꯁꯥꯎ ꯁꯥꯎꯅ ꯅꯈꯣꯏ ꯏꯃꯥꯅ ꯍꯪꯂꯛꯈꯤ꯫ ꯑꯁꯥ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ? ꯑꯁꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯒꯗꯕ꯭ꯔꯥ, ꯅꯪꯅ ꯑꯩꯈꯣꯏꯗ ꯇꯧꯒꯗꯕ꯭ꯔꯥ? ꯇꯧꯅꯨ꯫ ꯑꯍꯜ ꯂꯃꯟ ꯃꯊꯛ ꯀꯥꯕꯒꯤ ꯊꯕꯛꯁꯦ ꯑꯩꯈꯣꯏꯁꯨ ꯇꯧꯔꯛꯇꯦ, ꯅꯈꯣꯏꯁꯨ ꯇꯧꯒꯦ ꯈꯟꯒꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯈꯨꯝꯐꯝ ꯈꯪꯗꯅ ꯅꯪꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯈꯤ꯫ ꯅꯃꯥꯈꯣꯏꯅ ꯅꯪꯉꯣꯟꯗ ꯇꯧꯔꯤꯕ ꯊꯧꯗꯧꯗꯨꯗ ꯄꯦꯟꯗꯕꯗꯒꯤ ꯁꯤꯟꯊꯔꯛꯄ ꯅꯪꯒꯤ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯗꯨ ꯎꯔꯒ ꯐꯔꯤꯠ ꯃꯃꯥꯅ ꯍꯥꯏꯔꯛꯈꯤ, ꯏꯕꯦꯝꯃ ꯔꯦꯍꯅꯥ, ꯅꯪꯅ ꯅꯃꯥꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯊꯝꯃꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯈꯨꯠꯇ ꯑꯩꯈꯣꯏꯒꯤ ꯏꯖꯠ ꯄꯨꯝꯅꯃꯛ ꯂꯩꯔꯦ꯫ ꯇꯕꯁꯨꯝꯅ ꯑꯃꯨꯛꯁꯨ ꯍꯥꯏꯖꯤꯜꯂꯛꯏ꯫ ꯔꯦꯍꯅꯥ, ꯑꯩꯗꯤ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗꯦ꯫ ꯃꯈꯣꯏ ꯃꯌꯥꯝꯅ ꯇꯥꯁꯤꯜꯂꯛꯄ ꯑꯗꯨꯗ ꯅꯪ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯂꯦꯞꯇꯅ ꯁꯤꯟꯊꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯕ ꯀꯥ ꯑꯃꯗ ꯅꯤꯀꯥ ꯁꯣꯟꯅꯕ ꯀꯋꯥꯁꯥꯀꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕ ꯅꯈꯣꯏ ꯕꯕꯥ ꯑꯃꯁꯨꯡ ꯅꯌꯥꯝꯕ ꯑꯅꯤꯃꯛ ꯄꯨꯜꯂꯞ ꯊꯣꯔꯛꯂꯒ ꯅꯅꯥꯛꯇ ꯆꯪꯂꯛꯈꯤ꯫ ꯅꯪꯒꯤ ꯅꯅꯥꯛ ꯌꯧꯔꯛꯄꯒ ꯅꯈꯣꯏ ꯕꯕꯥꯅ ꯍꯥꯏꯔꯛꯈꯤ, ꯀꯔꯤ ꯇꯧꯔꯦ? ꯃꯁꯤꯕꯨ ꯇꯧꯍꯩꯕ ꯊꯕꯛꯂꯥ? ꯅꯪ ꯍꯧꯖꯤꯛ ꯅꯇꯥꯠ ꯇꯧꯗꯨꯅ ꯂꯩꯒꯗꯕ ꯃꯇꯝ ꯅꯠꯇꯦ꯫ ꯃꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯑꯗꯨꯅ ꯅꯪ ꯌꯥꯔꯦ ꯍꯥꯏꯌꯨ꯫ ꯏꯆꯥꯗꯤ ꯃꯔꯝ ꯑꯣꯛꯄꯤꯅꯤ꯫ ꯌꯦꯡꯉꯨ, ꯅꯪꯅ ꯄꯤꯌꯨ ꯍꯥꯏꯕ ꯃꯈꯩ ꯕꯕꯥꯅ ꯄꯤꯗꯧꯔꯤꯕꯅꯤꯅꯦ꯫